State asida COVID-19 na maram oiduna mi siba amadi nongna positive oibagi chang hantharakpadagi lengakna thamlamba athengbasing kharamakhay komthok Raktuna passenger puba auto magic amadi winger sing service tauba hawan khrabasu stat manungda passenger service tauriba bus Shingdi Ngashi Phaoba service Touhandna Thambiri hiramasigi matangda TOMTV gi akhanaba report ama COVID-19 na lamdam asida landara kiba numittagi Ngashi Phaoba thabak leptuna leiriba bus driver amadi handyman sing thabak supam khangdabana awaba uma oiri COVID-19 gi ani suba web tagi khajik safaraglaba matam asida Imphal Dimapur Imphal Guwahati bus chelhan batanatana atai passenger puba gari kya sen bagi ayaba pirabasu state manungda bus senba yabagi ayaba leingangna hauzik fawbo pibidri masimangna passenger bus service tauriba singda natana miyamdasu khudongsadaba kaya mayongna halli lamdam asida inter district senba bus masing yenglubada Imphal Tidim lambida wangu tu kumbi pullaga bus sanige yankhai mayai lambida bus yankhai Brahma Sungnu rota bus sanige yankhai Imphal Senapatida bus mariputara Imphal Tamenglongda bus tara Imphal Ukrul amadi Kamjong punna bus kuntra Imphal Jiribamda bus tara Imphal Cycle rota bus humfu amadi atai lambi singa yauraga saurangna bus samapan lom service tawi Hairiba bus sing asi mamangi COVID-19 ahanba webta khara komthorakpa matamda masagi capacity da tangkhai ama hanthaduna sanitize ningthina tauraga bus service tawbagi ayaba pirami adubu haujek ani suba web asidadi leingakna ayaba adu pidabana haujek fawba thabak leptuna leiri hiram asigi matangda United Bus Owner Association Manipuri General Secretary B Dhanavirna TOMTV da wafam kaya phongdorokli Thingda waragana adum thingbiro akhoi mayam thingaga leibaki awabaji akhoi kauthoga akhoi paisa tange akhoi gari chachage haiba nate hojik mayam na du ubirabani jaga khudimakta akhoi ge Imphal da nataba toba district singja ju cheliba mayam ji sumaina chenba yado waragadi akhoi ju ayabam pibiro niom chembiro duga kuire thamari henjale akhoi lepe ise mayam akhoi ge leiriba driver handyman jing che tuki matik wasalak pa haitare aduna ayaba sarkarna Miyang changbiraga kamaina tauraga chenba yage habdo niom tang chelga chelan ba haitare adu dinata dana mana thokpa kusira sida pangen chenba di masina di akhoi hujik lairiba laisat asida phaglakane haiba sidi ai thajadi haitare haujek leingakna laukhaliba thawong asina maram oiraga wahang kaya amadi tholakbe leingakna piba SOP gi chana kanglon ningthina ngakpaga loinana passenger service tauriba bus amada mi tangkhai khaktamak tonghanduna ningthina sanitize tauraga service tauramba bus singbuna haujek fawba chenhandana thamlaga atai passenger puba gari masa winger auto amadi magic na singba singna matau karamna service taubagi ayaba piriba sikarigino leingakna passenger service tauriba singi marakta asan mirai nairabra haibasini Mathau tauba haunanaba leingakna ayaba pikibadagi haujek service tauriba winger auto Tata Magic amadi Imphal to Guwahati senliba bus singsu haujek mapung phana leingakna pikiba SOP ngakna service tauba udri hiram asiga mari leinana auto service tauriba driver singna leingakna SOP ngakna wafam thamlabasu bara hengatnabagi wafam di Ngashi Phaoba thambidri Masina driver amadi passenger singi marakta bhab tanadaba thodok sing thokli bara hengatravadi yom puba ngamloidaba amadi praja singna bhab taba watpana SOP ngakpa ngamdabani haiba wafam auto thaudiba driver amana thamlakli hoi tawudi kamkana lambida koi tongdeada na tongjelpasu yawudi yawiko andubu ayambadi koi mi ahum khaktene khoina sidaita haga lap lam phamalanga haitare maningda ma ayambadi koi sindok cheba adubu kamkanda koi passenger na yaningdaba haitare mamangda su phamjalakpadum yaweba adubu yam kanna su kuna haiba ngamde madu mitangda moina sida waraweba passenger na jo koi gi apamba dadi summe koi mi ahum khak pura chapani na bhara ju khitang hendragadi koi hingbagi keno do shakti do khar walak pa haitare ande sigi sachida koi gi gomingi site gi ju khitang leina delhi government kai ka dadi koi lising ma pi baga su koi tagre ko auto driver jing sida adubu koi hujik phawdi phangdri COVID-19 pandemic asina maram oiraga miyamna kham thengna wanarambadagi haujik laisat asi khara makai laksinduna mahosagi punsida hanjilakpa horakpada hiram kayada mathau tauriba singna leingakna piba SOP ningthina ngaktuna COVID-19 gi laisat makhatana sandoraktana bohonabaga loinana mipung khudimangna isa da COVID-19 gi laisat yauraktanaba section ba ama mathau tari
अमरोमदा लेंगाकनासु थबक पाइखटपा मतमदा असान मिराई नाइबगी थौंग चथबगी महुत्ता हौजिक मथौ तौदना लैरिबा बस सिंग मतौ करमना मथौदा हंजन हनगदगे हाइबगी पोरम यातपसु मथौ तारी पब्लिक ट्रांसपोर्ट मचा मचा सिंग तौबा होरकपा सिदा बस सिंग असिगी चटपा याबगी ओइबा प्रजा लेंगाकी साइटगी कोमथोरकनी हाइबगी थाजब लेरंबदु हंदक सेप्टेम्बर की ओइना कोमथोकपगी ऑर्डर थोलकपा मतमदा बस सर्विस की यारोक्तबदा बस सर्विस तौरिबा इचिन नाउसिंगदगी पेंदबा क्या फोंगदोंनरकली मखोना हंगलकलिबा वाफम अमदि टॉम टीवी ना हंगजरिबा वाफम से अखोइगी पैसेंजर पुबा अतै गाड़ी मचा मसु चेनहलगा बस सर्विस चेनहनदबा सिना कोविड-19 लाइसेंस संदोकपा असि कयामक यामना लाक्सिनबा ngamgadoribno haibaduni hiram asigi matangda camera person Sarachandra Galoina paudamjariba Hemchandra Sakulsem Times of Manipur Imphal